ꯈꯨꯗꯤꯡꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯠꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯦꯟꯠ ꯍꯥꯎꯁ꯫ ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯀꯧꯏ꯫ ꯑꯩꯍꯥꯛ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯂꯥꯞꯅꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯚꯨꯠꯀꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯈꯣꯏꯅ ꯂꯤꯕꯤꯕꯗꯒꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯏ꯫ ꯑꯩꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯃꯤ ꯁꯥꯃꯤꯒꯨꯝꯕ ꯈꯔ ꯎꯈꯤꯕꯗꯤ ꯌꯥꯎꯏ꯫ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯈꯤꯕꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯋꯥꯏ ꯈꯔ ꯑꯃꯗꯤ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯀꯣꯂꯦꯖ ꯂꯣꯏꯕꯗꯒꯤ ꯊꯕꯛ ꯊꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯍꯥꯛ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯏꯝꯐꯥꯜꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯈꯤ, ꯌꯨꯝ ꯊꯥꯗꯣꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯔꯦꯟꯠ ꯊꯤꯕ ꯍꯧꯈꯤ꯫ ꯔꯦꯟꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ ꯏꯃꯥꯟꯅꯕ ꯑꯃꯅ꯫ ꯔꯦꯟꯠꯇꯣ ꯃꯤ 2 ꯂꯩꯒꯗꯕ ꯔꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯤ 2 ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯄꯨꯒꯤ ꯅꯝꯕꯔ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕꯗ ꯔꯦꯟꯠ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯔꯦꯟꯠ ꯁꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩ ꯌꯨꯝ ꯑꯗꯣ ꯌꯧꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯒ ꯔꯨꯝꯁꯤꯡ ꯑꯗꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯃꯤ ꯈꯔꯁꯨ ꯔꯨꯝ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯅ ꯔꯨꯝꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯩꯅ ꯈꯪꯂꯛꯈꯤ ꯔꯨꯝ ꯑꯗꯨꯗ ꯏꯊꯟꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ꯫ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯟꯅꯗꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯔꯦꯟꯠ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯜꯂꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯊꯣꯡꯅꯥꯎꯔꯣꯝꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯣ ꯃꯨꯅ ꯁꯥꯡꯏ꯫ ꯃꯥ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯩꯉꯣꯟꯂꯣꯝꯗꯁꯨ ꯑꯃꯨꯛꯇꯐꯥꯎ ꯌꯦꯡꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯔꯨꯝ ꯌꯦꯡꯕꯗ ꯃꯤ ꯆꯪꯂꯛꯄ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯔꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯛꯏꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯩꯁꯨ ꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯒ ꯔꯨꯝ ꯄꯨꯟꯒꯗꯕ ꯃꯤꯗꯨꯒꯗꯤ ꯀꯩꯁꯨ ꯆꯌꯦꯠꯅꯕ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯪꯕꯗ ꯃꯥꯅꯁꯨ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯑꯩꯅ ꯑꯀꯣꯏꯕꯗ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯍꯧꯗꯦ꯫ ꯑꯩꯅ ꯈꯟꯈꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯌꯦꯠꯅꯤꯡꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯑꯩꯁꯨ ꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯦ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯏꯃ ꯀꯧꯏ꯫ ꯃꯍꯥꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯐꯪꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ꯫ ꯌꯥꯏꯃꯒ ꯊꯕꯛ ꯃꯐꯝ ꯈꯔ ꯅꯛꯅꯩ꯫ ꯃꯥꯒꯤꯗꯤ ꯀꯥꯔ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯛꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯆꯤꯟꯕꯅꯤꯅ ꯁꯪꯗꯕꯒꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯍꯦꯛ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯈꯔ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯀꯟꯅ ꯇꯧꯔꯛꯂꯝꯗꯦ꯫ ꯇꯦꯕꯜꯗ ꯊꯝꯂꯝꯕ ꯔꯤꯃꯣꯠ ꯃꯥꯡꯈꯤꯕ, ꯁꯣꯒꯥꯁꯦ ꯑꯩꯅ ꯊꯝꯂꯝꯕ ꯃꯐꯝꯗꯒ ꯍꯦꯛꯇ ꯂꯩꯔꯝꯗꯕ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯏꯃꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯌꯥꯏꯃꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯔꯗꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤꯁꯨ ꯍꯦꯛꯇ ꯇꯧꯔꯛꯇꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ꯫
ꯂꯥꯡꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯥꯏꯃ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯪꯅꯕ ꯋꯥꯜꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛꯅ ꯋꯥꯜꯗ ꯊꯤꯟꯕꯒꯤ ꯃꯈꯣꯜ, ꯑꯃꯨꯛꯅ ꯎꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯁꯨ ꯀꯔꯤꯁꯨ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯌꯥꯏꯃꯅ ꯃꯥꯒꯤ ꯔꯨꯝꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯂꯨꯔꯒꯁꯨ ꯃꯥꯁꯨ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯒꯗꯤ ꯔꯨꯝꯗꯨꯗ ꯇꯧꯔꯛꯂꯝꯕ ꯃꯈꯣꯜ ꯇꯥꯔꯛꯂꯝꯕꯁꯤꯡ ꯑꯗꯣ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯑꯀꯟꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯗꯪ ꯂꯥꯎꯅ ꯑꯀꯟꯕ ꯃꯈꯣꯟꯗ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯟꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯏꯃꯒꯤ ꯊꯣꯡꯗ ꯊꯣꯝꯕꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯃꯅꯨꯡꯗꯒꯤꯔ ꯃꯄꯥꯟꯗꯒꯤꯔ ꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯝꯖꯤꯜꯂꯤ ꯖꯥꯠꯂ ꯈꯜꯂꯝꯃꯤ꯫ ꯑꯩ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯂꯤꯚꯤꯡ ꯔꯨꯝ ꯂꯩꯔꯤꯕ ꯔꯣꯝꯗ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯚꯥꯏ, ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯏꯗꯨꯕꯣ?" ꯑꯩꯁꯨ ꯃꯉꯣꯟꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯔꯤ? ꯑꯩꯗꯤ ꯅꯪꯒꯤ ꯔꯨꯝꯗꯒꯤ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏꯅꯤ"꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯅꯠꯇꯦ꯫ ꯑꯩꯁꯨ ꯀꯣꯛ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ, ꯃꯥꯁꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯝꯂꯒ ꯑꯩꯁꯨ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯃꯊꯛꯇ ꯌꯦꯡꯂꯒ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯃꯒ ꯑꯩꯒ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯌꯨ ꯈꯔꯁꯨ ꯊꯛꯏ ꯅꯨꯃꯤꯠ ꯑꯗꯣ, ꯌꯥꯝꯅ ꯊꯛꯄꯗꯤ ꯅꯠꯇꯦ꯫ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯏꯃꯗ ꯐꯥꯒꯤ ꯑꯣꯏꯅ "ꯑꯩꯈꯣꯏꯒꯤ ꯔꯦꯜꯇꯣ ꯇꯝꯅꯩꯌꯦꯅ ꯅꯪ ꯈꯟꯕ꯭ꯔꯥꯅ" ꯍꯥꯏꯔꯨꯕꯗ ꯌꯥꯏꯃꯗꯣ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯌꯥꯏꯃꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯅꯥꯀꯜ ꯌꯦꯠꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯤ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯃꯥ ꯌꯥꯝ ꯄꯥꯈꯠꯄꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯅ ꯃꯉꯣꯟꯗ, "ꯌꯥꯏꯃ, ꯀꯅꯥꯅꯣ ꯅꯪꯅ ꯌꯦꯡꯂꯤꯗꯨꯕꯣ?" ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯈꯪꯕ ꯃꯤ ꯑꯃ ꯎꯈꯤꯒꯨꯝ ꯇꯧꯕ"꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯂꯩꯔꯛꯂꯤꯕꯗꯨ ꯄꯨꯡ 1ꯔꯣꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯤ ꯑꯌꯥꯝꯕ ꯂꯩꯅꯔꯝꯕꯗꯨꯁꯨ ꯑꯅꯝꯕꯅ ꯆꯪꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤꯗꯣ ꯊꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ, ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ꯫ ꯌꯥꯏꯃꯁꯨ ꯑꯗꯨꯃꯉꯥꯏ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯧꯔꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯏꯆꯤꯛ ꯆꯤꯛꯏ, ꯊꯦꯡꯕꯅꯤꯅ꯫ ꯑꯩꯗꯤ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇ ꯐꯝꯕꯅꯤꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯝꯃꯤ꯫ ꯀꯥꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯝꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯒꯥꯔꯤꯒꯤ ꯃꯃꯥꯏꯗ ꯏ ꯌꯥꯝꯅ ꯇꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯎꯔꯤꯗꯣ ꯀꯔꯤꯅꯣ ꯐꯥꯎ ꯈꯪꯖꯔꯝꯗꯦ꯫ ꯌꯥꯏꯃꯅ ꯑꯩꯉꯣꯟꯗ, "ꯅꯪꯁꯨ ꯇꯥꯕ꯭ꯔꯥ? ꯎꯍꯧꯕ꯭ꯔꯥ?" ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅ "ꯅꯨꯄꯤꯗꯣ" ꯍꯥꯏꯔꯛꯈꯤ꯫ ꯌꯥꯏꯃꯅ, "ꯅꯨꯄꯤꯗꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤꯅꯦ꯫ ꯅꯨꯄꯤꯗꯣ ꯂꯝꯕꯤꯁꯤꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯦ꯫ ꯃꯥꯗꯣ ꯂꯝꯕꯤ ꯂꯥꯟꯊꯣꯛꯀꯦ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯣꯝꯈ꯭ꯔꯦ ꯚꯥꯏ." ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯥꯔꯗꯨꯁꯨ ꯀꯔꯤꯁꯨ ꯁꯣꯛꯄ
ꯏ ꯇꯩꯕ ꯎꯔꯝꯗꯦ꯫ ꯉꯁꯥꯏꯗꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗ ꯏꯅ ꯄꯨꯡꯉꯥꯡ-ꯉꯥꯡꯅ ꯇꯩꯕꯗꯨ ꯎꯈꯤꯕꯅꯤ ꯏꯕꯥꯅꯤꯃꯛ꯫ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯏꯉꯛ-ꯉꯛꯅ ꯌꯦꯡꯅꯩ꯫ ꯂꯝꯕꯤꯗꯣ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯔꯦꯟꯠꯇꯨꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗ ꯆꯠꯂꯦ꯫ ꯌꯨꯝꯗ ꯍꯟꯕꯁꯤꯅ ꯑꯩꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯑꯃ ꯂꯩ, ꯑꯗꯨꯗ ꯑꯩ ꯀꯨꯝꯊꯍꯧꯔꯦ꯫ ꯑꯩ ꯅꯍꯥꯟꯗꯒꯤꯁꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯂꯥꯏꯁꯪꯗꯨꯗ ꯂꯩꯕ ꯂꯥꯏ ꯁꯦꯟꯅꯕ ꯑꯍꯟ ꯑꯃꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯨ ꯑꯩꯅ ꯎꯏ꯫ ꯑꯩꯉꯣꯟꯗ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯗꯨꯕꯨ ꯑꯩ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ꯫ ꯅꯪꯅ ꯂꯥꯛꯈꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯨꯔꯒꯅꯨ꯫" ꯑꯍꯟ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯩ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯑꯩꯅ ꯑꯍꯟꯗꯨꯗ ꯑꯩꯒꯤ ꯔꯦꯟꯠꯇ ꯇꯧꯕ ꯒꯥꯔꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯃꯠꯇ ꯍꯥꯏꯔꯨꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯟꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯍꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯔꯨꯗꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯍꯜꯂꯨꯔꯅꯨ ꯉꯁꯤꯗꯤ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯛꯄꯗ ꯁꯨꯝ ꯁꯨꯇꯤ ꯂꯩꯕꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯌꯨꯝꯗ ꯍꯟꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯑꯍꯤꯡ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯩ ꯑꯗꯨꯝꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇꯕ ꯀꯨꯏꯔꯛꯂꯦ꯫ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯟꯅꯕ ꯐꯤꯔꯣꯜ ꯄꯦꯛ ꯇꯧꯁꯤꯜꯂꯤꯉꯩꯗ ꯑꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯗꯣ ꯔꯦꯟꯠ ꯑꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯅꯤ꯫ ꯑꯍꯟ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯇꯞ ꯇꯞꯅ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯑꯍꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯥꯏꯃꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫" ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯏ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯛꯈꯤ꯫ ꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯅꯠꯇꯦ, ꯌꯥꯏꯃ ꯑꯗꯨꯃꯥꯏꯅ ꯃꯊꯟꯇ ꯁꯤꯖꯒꯗꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ꯫ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡ ꯄꯨꯟꯕ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯇꯧ, ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ, ꯋꯥꯜꯗ ꯊꯣꯝꯂꯛꯈꯤꯕ ꯑꯀꯤꯕ ꯃꯇꯧꯁꯤꯡ, ꯑꯗꯨꯒ ꯉꯁꯤꯅ ꯃꯥ ꯃꯊꯟꯇ ꯆꯣꯡꯊꯗꯨꯅ ꯁꯤꯔꯕ꯫ ꯑꯩ ꯀꯔꯤꯅꯣ ꯈꯪꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯔꯤꯒꯤ ꯃꯥꯅ ꯆꯣꯡꯊꯔꯤꯕꯅꯣ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯌꯥꯏꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯌꯥꯎꯕ ꯆꯠꯈꯤ꯫ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯍꯥꯟꯅ ꯂꯣꯏꯅꯔꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯏꯃꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤ꯫ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯈꯔꯁꯨ ꯁꯨꯝ ꯌꯦꯡꯍꯜꯂꯛꯄꯗ ꯐꯣꯇꯣ ꯑꯃ ꯑꯩꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗ ꯑꯩ ꯏꯉꯛ-ꯉꯛꯈꯤ꯫ ꯐꯣꯇꯣ ꯑꯗꯨ ꯌꯥꯏꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃꯅꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯑꯩꯅ "ꯉꯥꯏꯈꯣ, ꯐꯣꯇꯣ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫" ꯐꯣꯟꯗꯣ ꯑꯩꯅ ꯂꯧꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯍꯥꯏ, "ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯃꯃꯥꯡꯗ ꯎꯈ꯭ꯔꯦ꯫" ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯔꯦꯟꯠ ꯌꯦꯡꯕ ꯆꯠꯄꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏ, "ꯃꯥꯁꯨ ꯏꯝꯐꯥꯜꯗ ꯂꯩꯗꯥꯏꯅꯦ?" ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯌꯥꯏꯃꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯑꯣꯏꯊꯣꯛꯇꯕꯅꯤ, ꯅꯪꯒꯤꯗꯣ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯊꯣꯏꯕꯤꯅꯤ꯫ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯚꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯅ ꯏꯝꯐꯥꯜꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯏꯃꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯍꯜꯂꯝꯂꯕꯅꯤ꯫ ꯌꯥꯏꯃꯅ ꯑꯅꯧꯕ ꯃꯑꯣꯡꯒꯤ ꯄꯨꯟꯁꯤ ꯄꯥꯝꯕꯗꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯑꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤꯕꯅꯤ ꯚꯥꯏ, ꯌꯥꯏꯃꯅ ꯃꯤꯅꯝꯂꯝꯕꯗꯒꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯣꯏꯕꯤꯅ ꯗꯨꯀꯥꯟꯗꯒꯤ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯊꯣꯏꯕꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫
ꯑꯩ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯏꯃꯅ ꯏꯝꯐꯥꯜꯗ ꯆꯠꯇ꯭ꯔꯤꯉꯩ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯐꯣꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯏꯔꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯩꯁꯦ ꯃꯤ ꯑꯣꯟꯅꯕ ꯅꯠꯇꯦ, ꯃꯥꯅꯤ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯑꯩꯅ ꯎꯈꯤꯕꯗꯣ, ꯐꯣꯇꯣ ꯑꯗꯨꯗ ꯎꯔꯤꯕ ꯃꯑꯣꯡꯁꯤꯃꯛꯅꯤ ꯑꯩꯅ ꯎꯈꯤꯕꯗꯣ꯫ ꯌꯥꯏꯃꯗꯣ ꯈꯪꯈꯤꯗꯕ ꯖꯥꯠꯂꯥ? ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯈꯤꯕ, ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ, ꯃꯥꯅ ꯈꯪꯕ ꯃꯤ ꯑꯃ ꯎꯏ ꯍꯥꯏꯅ, ꯑꯗꯨ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯩ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯔꯦꯟ ꯑꯗꯨꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯩ ꯌꯥꯏꯃ ꯍꯣꯏꯗꯒꯤ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯩ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ꯫